BJP की Spokesperson Lamjathang Haokip TV channel Amada Khanna-Neinaba Yaorubadagi Mayumda Nongmei Kapsillamle Pot-Chei Thugairamle Pau wasi Changlakhre Maira Pau Siedagi Lokhatsavane Local TV channel Ama Wairiba HY News ki Khanna-Neinabada Saruk Yakiba BJP की Spokesperson Mr. Michael Lamjathang Haokip ki Mayumda Masak Khangdabasingna Nongmei Kapsinba Yauna Aki Akhang Kaya Pogalamle Haire Hiram asigi matang da pau si asina police dagi fangba pau gi matung ina de Churachandpur district headquarter dagi awanglom da kilometer ahum lom chalaga laiba Panayel village da laiba Mr. Michael Lamjathang Haokip apokpa Lunkholet Haokip ki Mayumda ngarang numidang pung taraga mathoi minute kunthra rom taba matamda masak khangdaba khulai paiba miyoi tara rom lakpaga loinana mahak pu thiram khi haire matamadu da Michael Lamjathang Haokip masagi Mayumda laikhide mahak leiramdavadagi sakhangdaba sing aduna Yumgi Pot-Chei sing mai tharam baga loinana Nongmei round ahumsu kaplamkhibani haire Thaudok adu thokraba matung Thaudok thokpam da Churachandpur police ki kangbu laktuna yengsinkhi haire Panba yabadi ngarang local TV channel HY News ki kuki Supremacy its propaganda haiba hiramda Khanna-Neinaba duda Mr. Michael Lamjathang Haokip BJP ki spokesperson ama waina saruk yakhibaga loinana mahaki oiba wakhalon sing phongdokhi haire Minister ani MLA ama Delhi da Paisinkhre Pau wasi Paujel Pause dagi lokhatsavane Prime Minister Narendra Modi na luchingba NDA laingaki Council of Ministers singi oiba mifam ama hayeng Delhi da pangthoklaga ni haire mifam asida Council of Ministers sing hongdok hongjin tawbagi matangda kupna khanawaga loinana Manipur gi sahi ama makhairom suraba irang asigi matangda pukhatuna khanawaga loinana Union Minister singi aningba pamba sing mifam asida Khanagani haina press na fangba pawa na haire nakal amaromda Council of Ministers singi mifam gi mangoi na ngarang Manipur lengaki cabinet minister oiriba minister ane Education Minister Thongnaujam Basanta Kumar Health Minister Dr. Sapam Ranjan amade MLA Laurembam Rameswar makhoi ahumso Indigo Flight 6A 2417 da punatong minaduna Delhi da satkhre haire Minister yauna MLA makhoi ahumna Delhi da satkhiba sigi matangda press na fangba pawgi matungina de Council of Ministers singi mifam adu pangthokringai gi mangoi na Manipur da thogliba irang asiga mari lainana Union Minister sing unaduna Manipur da thogliba irang asigi wafam kaya phongdok lunawagi satkhiba oiramba yai haire adumakpu Minister ani amadi MLA ama makhoi ahumna Delhi da satkriba adu Prime Minister Narendra Modi Union Home Minister Amit Shah na langnaba kaurakhibra natraga MLA ahum asina hakthengna Manipur gi thogliba issue sing asigi matangda Marik sumba report pinanaba chalibra haibadudi paugi likhun asina haido uhaiba yadre Petrol diesel Gari kaya Imphal Changlakhre pawasi Changlakhre Maira pause dagi lokhatsavane Imphal manung amade masigi akoibada leiriba thaugi pam ayambada Petrol amadi diesel nil haina thaduna miyamda thau phangandravaso thau puba Gari kaya ga loinana atai polam puba Gari chamaga kun ngasi ayuk Imphal gi damak jeribam thadokkhre Security force na ngak senduna Imphal gi damak jeribam dagi khongsan khraba Gari sing adugi manungda Petrol puba Gari kuntraga taret Diesel puba Gari kun LPG puba Gari taraga nipan Airport ki thau puba Gari taruk Kerosene gi Gari ane FCI gi cheng puba Gari tara Laumi sing gi har puba Gari mari yauna atai polam puba Gari kaya su yaure